Ireng Naga Khulda Lambi Thingbagi Khongjang Makha Sathari Kangpokpi District ki Manung Chanba Ireng Naga Khulda Kuki Khulai Paiba Singna Khul asigi lan thum kaya amang ata thoalambata natana Kuki len thonjilamba amadi KNFP gi Kedar Singna Nomai Kapsilambagi Thawongbu Yaningdaba Phongdoktuna Kangpokpi amasung Churasampur District Phaunariba Lambi Matam Kaktana Thingjinbagi Khongjang Makha Tana Sathari Khongjang aduga mari lengana Ireng Naga Khulgi Khunja amana phongtorakpada Kuki Khulai Paiba Singna Khul asigi gate waiting set yauna lanthum kaya amang ata thokalamba Khul asigi Memorial Stone da Kuki lenamadi Stay away haina thonjilamba asi yamna laibak thibani masigi mathakta lengaka su taunariba KNFP gi khulai matik chana paiba kadar kuntra romna state amadi central forcing gi mamangda khunja singbu kihan khangan bata natana nomai kapsin bagi thawong adu chatharamba adubu yaningdaba phongdokpa oina Kangpokpi Churasampur lambi thingbagi khongjang asi chathabani haiki Separate administration ki demand tauraduna Kuki singna mafam kayada khongchat chatkre Guwahati ki mifamda Kuki zo ki MLA taragi manungda manga yaukidre lengak semja krasanu haiba yaure AK Mishra na Kuki CSO sing unakre Indigenous Tribal Leaders Forum ITLF na sinduna Churasampur Kuki singi separate administration PU haiba demand tauraduna ngasi Churasampur Tengnopal Ferzol na singbada wakat khongchat chatkre wakat khongchat aduda saruk yakiba singna tongan ba makhalgi warol sing thaba placard sing paina kiba warol sing adugi manungda political solution haibasi makhoi gi hakni thengna phangba wayaldi phangdabaga manai maitai government sembada aikoi saruk yaroi amasung tokhai taba haibasina amata ngairaba waroi sini haibuna singba yauki Tungda wakat khongchat adu mai pakhan bagi damak ITLF na thoramduda saruk yakiba singbu thagat pa phongdorakli maram asina ngarang suspension of operation su taunabada yauriba lalholup singna Guwahati da kaukiba mifamda Kuki zogi MLA taragi manungda manga saruk yakidre hairi thajaba yaba mafamdagi phangba pawna hai makhoi mifam aduda saruk yaba ngamdabagi pawdi loinamak pinarakhi amasung makhoi na lawba warep aduda saugatkani haibagi cherol su tharakhi hairi saruk yakidaba MLA sing adudi Tipaimuk AC gi MLA Ngursanglur Sanate Churasampur AC gi MLA LM Khokte Tengnopal AC gi MLA Letpa Hawkip Thanglon AC gi MLA Bungjagin Balte amasung Saikul AC gi MLA Kimyo Hangsingni Bungjagil Baite gi mahaki hakchanggi phibam na maram oiraga saruk yaba ngamdre haina phongdorakhi pawasina makha tana hai yamna maru oiba mifam aduda lengak semba yawba yawdabagi matangda kangbu ani thorakhi kangbu amana lengak semja krasanu haiba ama aduga atopa amana lengak semaloidabani haiba kangbu amani lengak semja krasanu haiba kangbu du amuk napak tanarakhi Nakpak amana leibak sembada makhoisu yahoba chungani haiba ama aduga atopa napak amana yaroidabani haiba kangbu amani purnamagasigi mathakta mifam aduda saruk yakiba civil society organization amasung makhoigi intellectual kangbu amana lengak semaloidabani haiba wafamda lepaga laikhi Tungda mifam aduda Manipurda government ama semlabasu semdrabasu kumja lising aniga kunga taret fawbagi manungda legislation laiba union territory ama India government na sembi gadabani haiba demand pukhatnaba warep lawkhi maragasida suspension of operation gi kadar singa wari sanabada India government ki mihut oina yauriba union home secretary AK Mishra ngarang Imphal da thunglakhi aduga ngasi numidang wairam Guwahati da hankre mahakna Imphal da leiringaida Kangpokpi Churasampur da satuna Kuki gi civil society organization singilu singba singa unaki hairi Manipur da popular government ama sembada Kuki MLA sing yawhongnaba yamna kana pressure piri masigi su mathakta makhoina separate administration natraga union territory gi demand tawribadu oithokloi phongdoklamle hairi Su group Kuki zomi marna mahut sinba wahai oina sijinarakpada ZRO na yaningdaba phongdorakli Suspension of operation su group Kuki zomi mar haiba wahai asina mahut sinbagi matangda Zomi Reunification Organization ZRO na leibak pokpa numita yaningdaba phongdorakpaga loinana wafam khara thamlakli Supreme Court ki advocate Bisorjit Singh amasung Kuki Civil Society Organization ki advisor na media house singda thamlakhiba advisory adugi matangda ZRO na wafam khara phongdorakli media organization editor publisher amasung correspondent singna su group Kuki zo political group haiba wahai sizinnagadabani ZRO na advisory note adu yengsinbaga loinana
Kuki haiba wahai adu maru oina sizinnarakpana sathariba peace process asida akaiba pirakpa yai. ZRO haiba organization asi mayek sengba saktam amasung matik mayai leiba amani kumsing lising aniga supna mangada India government ka su sign taunaba matamda mayek sengna yaukhiba organization ni maduda natana United People's Front UPF ta wakhalon manaba group sing punsinaduna political agenda ama phangnanaba sangsinbadasu ZRO saruk yari su group Kuki zomi mar haina mahut sinanaba honarakriba adu media da lana campaign chathaba amani adugumba thawong sing adu chatharoidabani haina su akanba warning torakli Popular government sembagi thorang thadau inpina mapung phana saugalakli Central government na athuba matamda Manipurda popular government ama semnaba thorang tauriba sida thadau inpina mapung phana saugatli ngarang Guwahati da pangthokiba Kuki CSO su amasung MLA singi mifam aduda Kuki MLA manga khakta saruk yaba sina popular government semba pamdriba si Kuki MLA khaktani haibadu yamna mayek senglakli Manipurda popular government ama semnaba thorang tauriba sigi matangda thadau inpina thadorakpa cherol amana haribadi democratic government ama semba haibasi miyamgi fundamental expression amani amasung masi Indian constitution na piriba hak amani thadau community asi chingi district ki elected MLA tarana mahut siliba assembly constituency mapanasigi democratic process ta legitimate stakeholder amasuni constituency sing asigi electorate process ta organization natraga community ama khaktana mapung phana authority ni haina claim tawba yaroi haiba constituency sing asi tungan ba community kayadagini maramaduna miyamgi mihut oina khalaba MLA amana popular government sembada support tawningda batarbadi yamna lemna resign tawgadabani MLA tara aduna separate administration asi thangai sengna demand tawba tarbadi makhoi resign tawgadabani haina thadau organization na challenge tawba laikhrabani hairi